अहमद मरुब पाउसिंग पिजरे लमदम असिदा थोलिब इरांग असिदा कुकी मिलिटेंट ग्रुप अहुम अमदी जोमी मिलिटेंट ग्रुप अमगी खुद यावरब्रा हाइना एनआई ना थिगत पहुखरे हाइदे थांग असेंबली कॉन्स्टिट्यूएंसी के एक्स एमएलए तोंगब्रम मंगी बाबू मसागे अनाबन मरम ओइदुना ngasi लेखिद्रे थाव लौब चलिबा ऑयल टैंकर सिंग द नोंमै कापसिन किहन खंगलक बुयानिंग फोंदोक्तुना मालोम ऑयल डिपो थिंजिनख्रे मियामना थाव लौसिन हौनबा ऑयल पंप सिंग द क्यू लेपनख्रे इम्फाल की मोक्ता लेबा हक्सांग सिंग लौजरगे तंपाकी सीएसओ सिंग अपन पीबीगनो हाइना कोतुना अपील तौरकले इम्फाल वेस्ट डिस्ट्रिक्ट की हयंग अयुक पुंग 5 नुमिदांग मोइरम पुंग 3 फाउबा कर्फ्यू कोमथोक्रे बिष्णुपुर डिस्ट्रिक्ट की नुमिदांग मोइरम पुंग 5 फाउबा कर्फ्यू कोमथोक्रे खुरुमजरे ELITETV के मणिपुरी पाव मिट एंग ताबिरिबा पुनेमा ऋषिकेश नाओरेम ना तराम नोकचरे हौजिंग मपुंग ओइबा पाव मियाम दा संदोकना पिजरे लमदम असिदा थोलिबा इरांग असिदा कुकी मिलिटेंट ग्रुप अहुम अमदी जोमी मिलिटेंट ग्रुप अमगी खुद यावरब्रा हाइना एनआई ना थिगतपा हौखरे हाइरे इंडियन एक्सप्रेस ना फोंगलकपा रिपोर्ट अमगी मतुंग इन्ना हारिबा ग्रुप असिना मणिपुर बांग्लादेश अमदी म्यांमार दगे चिन कुकी जोमी गो ओइबा तोंगानबा स्टेट अमा सेमनबा होटनरी हाइबगी थाजाबा लेबदगी मिनिस्ट्री ऑफ होम अफेयर्स MHA ना थिगतनबा खंगलकपदगे एनआई ना थिगतपा लहौखिबनी ग्रुप सिंग अदुदी कुकी नेशनल आर्मी AKNA जोमी रिवोल्यूशनरी आर्मी JRA कुकी नेशनल फ्रंट अमदी यूनाइटेड कुकी लिबरेशन आर्मी ने हारिबा ग्रुप सिंग असिगे मनुंगदा KNA अमदी JRA ग्रुप अनि असिदा लेंगाक सु एग्रीमेंट चतनरिबनी निंगसिंगबा याबदि हारिबा KNA अमदी JRA अनि गा चतनरिबा सु एग्रीमेंट मणिपुर लेंगाकी ओइनदी विड्रॉ तोखिबा लेरबनी अदुमकपो सेंटर गदी मखा ताना चतनरिबनी इंडियन एक्सप्रेस के सोर्स की मतुंग इना हारिबा ग्रुप सिंग असि म्यांमार की पीपल डिफेंस फोर्स PDF तगे मतिंग पांगे हाइनसु MHA ना NI गी द खंगनख्रे हाइरे अमरोमदा मणिपुर हौजिक थेंगनरिबा लान असि कुकी मिलिटेंट ग्रुप मरी हाइबदी KNA JRA KNF अमदी UKLF यावरे हाइबा NI गी रिपोर्ट पनख्रे अदुमकपो NI KNA अमदी JRA गी सु चतनरिबा ग्रुप ओइबना मखोय गी चतनरिबा सु असि लौथोकपम थोए मसिगी मतुंगदा सिक्युरिटी एडवाइजर न सु थमफम थोकपा रिपोर्ट सेंटर दा थाखरे हाइबा गी रिपोर्ट पिरकले हाइना RPR थवालेगी नेशनल सेक्रेटरी महेश्वर तौनाउजम न फोंदोखरे हौजिक थेंगनरिबा क्राइसिस असिदा अचौबा थौदांग लौरिबा सिक्युरिटी की मतांगदा ngasi सिक्युरिटी एडवाइजर कुलदीप सिंह ना सिंगा CM सेक्रेटरीट उनरुबा मतुंगदा पाउमी सिंगदा पाउदम लदुना माहना वाफम असि फोंथोखिबनी माहना मकाताना हाई कुकी मिलिटेंट सिंगदा अफवा मखल की खुलाई क्या सिजनदुना लाल असि चथरकले हाइबगी खंगी अदुबो सही असिगी इंडियन निंगतंबा नुमिता अगस्त 15 दा चुराचांपुर ओपन ग्राउंड दा कुकी सिंगना पांथोखिबा पेरेड सिजनखिबा अफवा मखल की खुलाई सिंग अदुगी मतंगदा करी एक्शन लखटखरबके हाइना हांगबा मतमदा इंटेलिजेंस ना थिजलुबा मतुंग इन्ना नुमित अदुदा पाइबा नोमोय सिंग अदु तोयगन ngakni haina security advisor kuldip singh na phongdorkle handak irang asda kuki lalhoru mari haibadi KNA JRA KNF amadi UKLF yaure haibagi NI ki report ta pankrabani wafam asimaksu security advisor da khanglami adumakpo hariba militant group mari asing manungda KNA amadi JRA asi su sign donor group amani maram asina su ki ground rule thugai bagi tamak su agreement lokthokpa yadribra haina हंगबदा सिक्युरिटी एडवाइजर के ओनदी थंफम तोप रिपोर्ट लोइना थारी सु लौथोकपा हाबदुदी इंडियन गवर्नमेंट के मथौनी हाइना पाखोम पिरके हाइरे लोइना खामेलो के थौदो अदुगा मरी लेना कुकी मिलिटेंट की डेजिग्नेटेड सु केमदा कुकी लालहोबा अहुम खक्तमक लेरमनि हारिबा असि अंगप फावी मरम असिना सु के एग्रीमेंट असि लौथोकपा यारे हाइबा को वफम पुखलखे मणिपुर के होजिक लैरिबा लॉ एंड ऑर्डर की मतंगदा चिंगतम हाइना खाइदोलगा मियामना सिक्युरिटी फोर्स दा थाजबगी चांग वालिबा असि कोहनबा अमदि मियामदा तोरमा अमत लैरिबा असि लैतनबा सिक्युरिटी एडवाइजर बुतोइना प्रेस ब्रीफिंग तौबियो हाइबा अपील सु तौरमखि CM ना पोपी लौथोकजै मपुंग फाना यानथलगनि हारिबा सिदा सिक्युरिटी फोर्स की माइकेदगे सु मतिंग पांगनबा अमदि हौजिक फावबा फंगदना लैरिबा माहिरोय अनिगे असिबा हक्चांग अथुबा मतमदा फंगनबियो हाइना तक्सिनखि हाइरे
yamna khoi forcefully strict action lobugumba hildana lodabugumba tawri sigi matang hangba matamda ma hilda su yam kan tawri valley dadang nate khoi fi hilda su nahan ngarang statement do ubidabra na ingonda haire ngarang statement ama ai khoi ngarang gi press statement thoksa bani khoi gi hilda combing operation tawraga khoi nongmai phanam lokhatle adugi matang su haire adudi ai khoi gi mistrust lari base kari gi no na ina monda hang adu taragadi Kuldeep Singh nasu akoigi security advisors nasu sir nasu akoigi update se prajada yam toina piba mathau tabra na khalle na ina haise adumana ai di neta nate ai di politician nate aduna ai gi tawum thokpa thabak tawrakan da leijabani leitaraga su mistrust ama leiriba public ki marakta leiriba koi thajar daba ama leiriba mayam se koi mayam da clear tawhonge hairaga di yam toina update ama piba chumbra na khalle na ina haijarami koi gi national highway sigi matang da huzik ma koi national highway dum hangaga lei petrol gi huzik thau gi kangu koi gi group na koi gi ama block tawri huzik ti loi hangdo e haibagi mana thambire adagi aina koina nan honorable chief minister da aina main motive in thoksara ibasi sin cookie narco terrorist amasu cookie illegal immigrants ki mayokta aikoi gi poppy destruction gi matang da poppy lokpa hodringai da CM honorable CM na hana dagi su war on drugs campaign chathara leiba oibanina mahak na su aingon numit to phongdor pai matung ina koi gi numit khada ngairo aduga yam thuna poppy lokpa hodringai da muthatke haibe commitment ama akoi da public ta pi khibasu leirabanina akoi gi security advisor da su aina request tawjarame asida mateng pangjan biu sida mateng pangjan biu aduga kai haitun poppy muthat pada akoi gi security advisor na su CM gi mateng pangjan biraga muthat pasida achauba role ama lobiu na hai mahak na hai honorable CM na harapada ai kai dobai mateng pangoi duna phajana pangani aduna akoina tawdoi se Manipur da su laiba se mahak mapandagi UP dagi lakpo erga su Manipur kan gen laibine akoi myam aduna akoi gi di pharagadi phare phatragadi phatre Manipur ka hai naba tawra aba akoi gi yekna bani Manipur gi damakta imalaiba ki damakta khal aba akoi gi di adum thagat kani aduna sir akoi di neutral ni akoi gi di Manipur ka hen ba mi khudi mak government oiro government natabo oiro akoi gi di ka hen naba tawra mi khudi mak akoi di enemy ni Manipur nungsiba mi singi di akoi mapandi lakpo oiro akoi ireicha oiro loi mak akoi nungsigani na haijarame aina aduma panjaram palame aduga akoi na ngarangi akoi gi maitai singi yum bulldozer na takai gani hai pau tabadagi moreda akoi gi bulldozer tawgani haibagi pau ama leibi matang da akoi na aina pau lawjabada mahak akoigi RRF forces thajangre ngarang yaukhre haibagi pau phange RRF forces manung thajangre aduga adugi poto tawdanaba yam kanba instruction ama CM gi site su pibire en haibire NI gi report matung ina 4 militants group ama akoigi yam kanna sigi irang sida sagat pada leire haibagi report ama leire haibagi NIA na su phongdokre haiba leire ba NIA su report ki matung ina haitare aduda KNA yaure ZRA yaure KNF yaure aduga UKLF yaure sida KNA ga ZRA ga di suda lariba sarkar ga yanariba lariba militants group ni aduna sir NIA na thorakpa report sigi matang da you are the security advisor kai khanbi ge na haiba matamda mahak na su phongdore suda lariba militants group si ai yaning banate lariba se akoina thigachaba matamda khamen lokta kapna ba matamda shugi do moi militants group to laibran yeng matanda sudta tagi ahum leirame hai loi mangame hai adu taragadi akoina hange sir adudi shu se yamna violate tawre hairaga sida su NIA na su report pide nangna sana su haire si KNA ga ZRA ga su leire NIA report pire haire adu taragadi somna su khamen lokta tawba incident da sugi kemta somna tagi mi ahum dang leire haibase somna su phongdok pire adu taragadi huzik su se abrogate tawba yadribra su se lokthokpa yadribra na akoina aina hangjaba matamda aigi pibam thokpa report ti aikoi central da piri haiba mana aigi pibam thokpa adubo madi neta nate aigi power nate aigi lokthokta ba haibdi moina khanar kadabani adu aigi pibam thokpa report tu piri haiba adu taragadi su da lariba militants group si se designated kem da phajana leitre irang sida yaure ko haibe sarna yaninge ko haibe adu di yai masu yai haiba ko masu yai adu taragadi sarna achumba report to pibiro central government da piri haibegi pausu tajare aduna pirabanina huzik yam thuna central government na sugi agreement state government amasung 25 militants group ka tawnari ba su suspension of operation gi agreement se abrogate taw mathau tare na haijabane aduna moina hai angam pressure som su PBU akoi su angam report pizage Thanga Assembly constituency dagi tamohum lakarakuna minister Fabo Ermlaba Tongbram Mangi Babu ngasi ayuk mga tama tamda masagi anaba manamaram oiraga siza hospital da laikitrei
Laikhidraba Tongbra Mangibabu ing so lising amaga chamapan marfudra mangada hanbo ina Janata Dal gi mirep oiduna Manipur gi General Assembly election da Thang Assembly constituency da gi karakhibani madugi matung ing so lising ani taret amadi lising ani tarani thoida Congress ticket da mirep oiduna mai pakhe mag ing so lising amaga chamapan marfudra mangada art and culture gi minister fabo iram ke madugi matung ing so lising ani tarani thoida Planning Development Authority Manipur gi chairman unasu thaupuram ke Laikhidraba Tongbra Mangi Babu gi machanupi ahum amadi machanupa ani lehauri amaromda mahaki asiba hakchang ngasi ayog BT rota leba Congress Bhavan da puraktuna Congress Party gi luchingba singna mahaki mafamda leisu katuna ikai khumnaba utke ikai khumnaba utpadu da CLP leader oibo B party asigi president K Mega Chandra CWC member ga khangam MPCC gi vice president loitongmom tilotama yauna party asigi maru oiba miyoi kyana saru yakhe CLP leader MLA oibo bina phongdorakibada Laikhidraba Tongbra Mangi Babu leba miyam kitabak khanjaba amadi Congress Party bu yamna nungsijaba miyoi amani mahak na manung matam chadana Laikhidaba asi yamna laibak thibani haina phongdokhe Oja Mangi Babu Nangasi Kang Kangudana Laikhidabada, Akoi Party gi, Congress Party gi Haibatare, Koi Mayam, Pumna Magna, Magi, Mapamda, Aroiba, Bidai Pidna, Angamba Laimanam, Tawsu Haimanam, Tawsu Katsaba Pangusi, Koi Party Karmi, Kuding Makidi, Laibak Pabani, Haidana, Sumaina Tamjage, Koi Oja Mangi Babu se, Yamna dedicated Oiba, Party da, Yamna Party Bunung Sijaba, Koi Party gi Mahana, Manumatam Sadana Laikhidabase, a true nationalist. True Congress ki maru oiba lugumba worker ama khoi maraktagi laikhidabase khoi gi yamna laibak thibani aduna mahakna party gi damukta da mana dedicate tawdana party gi damukta da kathokpaga loinana mangna service tawbiramba mantri oina su Manipur state sigi mangna pibiramba contribution mayam singdo khoi matam Security nang aksyon thau pusalapa ke thabak toriba oil tanker singda nungba amasun rimpanggi marakta nongmen kapsilapa ko roina diversion fu baseba torokrai thongondo bayani do phongdola dono All Manipur Petroleum Product Driver Association amalongi oil depot thingba gi khongjang sangsilagani haina laukthokrai hiramasiga mari leinana association asina thadrupa zero lamana hai ngarang masakang daba singna nungba da oil tanker AS25 MC5299 da nongmen kapsilaktuna aki akang nang halakpo bayani da phongdola dona ngasi dagi malomda lariba oil depot thingsilagani haire Zero Sina Haribada, Chief Secretary level the Power meeting, Kara Pangto Kibale created Bolambi Asida, a home but Karisu Porokpangam the lady, Maramasina Toroliba Taudoxing a seat Kanana Daita, Logo Doribano Haibo Wahang Laduna, Tau Posalaliba Tanker Sing, Sanglapayagani, the Makatana, Ahang Bo Oil Tanker Sing Sapata Atimbatam Lagani Hari. Deporting Jenbaki Kungzang Asi Authority and Mike Deki, White Paper, and a Potoku Power Sangsilagani Hari. Amarom da All Manipur Petroleum Product Driver Association ang asidagi hauduna sangsilakiba malom oil depot thimoi khungsang asina maram oiraga tampake tongan tonga mafam singda lariba oil pump singda miyamna thawla hona ba haiduna thomjen akre maroina Imphal hangleba oil pump singda ngasi ayu angan badagi hauna petrol ama diesel thaw lahona ba haiduna masa masa gi gari sing puthokna duna queue sangna leptuna ngainaki hawkiba sahi khara asida miyamna oil pump da queue leptuna thaw longna ba ngaina bagi thaudok sing leiru drapni adubu lamdam asida tholiba kanglup ani irang asina maram oiraga miyam gi wakhalde hena pakatpa amadi wa ba henbana malongi oil depot thingbagi khongjang sangsilagani haibagi paw tabadagi miyamna oil pump sing da thawla hona ba thomjinna rakhibani haire Manipur thol berang asda laikhidraba miyoi singi hakchang housing Imphal gi mokta leriba sing lauduna arobe mathau mangam pangthok jarage masida tampakta leriba CSO sing ayera pan pipigano haina Committee on Tribal Unity na appeal torakle Kangpopi da pangthokpa pawgi mifam amada Kotu gi media cell coordinator Lun Kipjen na hai Kotu gi component body mifam amana ngarang pangthokkiba loinana Manipur gi wathok asda laikhidraba kuki jo furuk gi miyoi singi hakchang tongan tongama mok singda leriba asi loksanduna Aroiba Matau Mangam Pangtok Nabalepnaki, Taurang Asi Lengak Asina Asida Santi Hanzana Bohonagani Hariba Asida Karigumba Mari Amatalene de Masi Kotu Kaktana Loja Warep Nihare. Asiba Sang Singadu Matik Chaba Ikakum Nabu Utuna Kangpo Piki Fajang Kulgi Cemetery da Aroiba Matau Mangam Pangtok Naba Yana Kiare. Adumak Pukara Manamita Pangtok Kadage Haibadu Haksang Lojabanina Lepangam the Lady Maramasina. Kuki Singi Asiba Haksang Sing Long Naba Honaba Asida Imphal Valley the Lady Bamia Amasung Civil Society Organization Singna Ayat Apan Pipi the Nabasu Apil Torokle.
ꯂꯝꯗꯝ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯂꯩꯈꯤꯗ꯭ꯔꯕ ꯑꯄꯨꯟꯕ ꯃꯤꯑꯣꯏ 163ꯒꯤ ꯃꯅꯨꯡꯗ ꯍꯛꯆꯥꯡ 64ꯗꯤ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯀ꯭ꯂꯦꯝ ꯇꯧꯔꯛꯄ ꯌꯥꯎꯅ ꯄꯨꯂꯤꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯗꯤꯁꯄꯣꯖ ꯇꯧꯈ꯭ꯔꯕꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯗꯤꯁꯄꯣꯖ ꯇꯧꯗꯅ ꯂꯩꯔꯤꯕ ꯍꯛꯆꯥꯡ 64ꯕꯨ ꯗꯤꯁꯄꯣꯖ ꯇꯧꯅꯕ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ ꯗꯥꯛꯇꯔ ꯕꯤꯅꯦꯠ ꯖꯣꯁꯤꯅ ꯆꯦꯌꯔ ꯂꯧꯗꯨꯅ ꯃꯔꯤ ꯂꯩꯅꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯒ ꯃꯤꯐꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ ꯄꯥꯎ ꯑꯁꯤꯅ ꯍꯥꯏ ꯃꯤꯐꯝ ꯑꯗꯨ ꯊꯥ ꯑꯁꯤꯒꯤ 3ꯗ ꯄꯥꯡꯊꯣꯛꯈꯤꯕꯅꯤ ꯃꯤꯐꯝ ꯑꯗꯨꯗ ꯑꯦꯗꯚꯣꯀꯦꯠ ꯖꯦꯅꯔꯦꯜ ꯂꯦꯅꯤꯟ ꯍꯤꯖꯝ ꯑꯃꯁꯨꯡ ꯑꯇꯩ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯁꯔꯨꯛ ꯌꯥꯈꯤ ꯃꯤꯐꯝ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯒꯤ ꯐꯤꯕꯝꯒ ꯃꯔꯤ ꯂꯩꯅꯅ ꯗꯤꯁꯄꯣꯖ ꯇꯧꯒꯗꯕ ꯋꯥꯠꯂꯤꯕ ꯍꯛꯆꯥꯡ 64 ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯀꯨꯞꯅ ꯈꯟꯅꯈꯤ ꯍꯥꯏꯔꯤ ꯄꯟꯕ ꯌꯥꯕꯗꯤ ꯖꯋꯥꯍꯔꯂꯥꯜ ꯅꯦꯍꯔꯨ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯃꯦꯗꯤꯀꯦꯜ ꯁꯥꯏꯟꯁ ꯔꯤꯖꯅꯦꯜ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯃꯦꯗꯤꯀꯦꯜ ꯁꯥꯏꯟꯁ ꯑꯃꯁꯨꯡ ꯆꯨꯔꯥꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜꯗ ꯗꯤꯁꯄꯣꯖ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯍꯛꯆꯥꯡ 64ꯒꯤ ꯃꯅꯨꯡꯗ ꯍꯛꯆꯥꯡ 6ꯀꯤꯗꯤ ꯃꯃꯤꯡ ꯃꯊꯥ ꯐꯥꯎꯕ ꯈꯪꯗꯣꯛꯄ ꯉꯝꯗꯅ ꯂꯩꯔꯤꯕꯅꯤ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯆꯦꯌꯔ ꯂꯧꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯐꯝ ꯑꯗꯨꯅ ꯃꯁꯛ ꯈꯪꯗꯣꯛꯄ ꯉꯝꯂꯕ ꯑꯃꯗꯤ ꯃꯁꯛ ꯈꯪꯗꯣꯛꯂꯕꯁꯨ ꯀ꯭ꯂꯦꯝ ꯇꯧꯔꯛꯇ꯭ꯔꯤꯕ ꯍꯛꯆꯥꯡꯁꯤꯡ ꯈꯪꯗꯣꯛꯂꯒ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯊꯕꯛꯁꯤꯡ ꯂꯧꯈꯠꯅꯕ ꯈꯪꯍꯟꯈ꯭ꯔꯦ ꯍꯥꯏꯔꯛꯏ ꯄꯥꯎꯒꯤ ꯃꯔꯛꯇ ꯑꯇꯦꯟꯕ ꯕ꯭ꯔꯦꯛ ꯃꯇꯝ ꯄꯨꯟꯅ ꯂꯧꯃꯤꯟꯅꯁꯤ NEET UG exam thaningbasingi nungairaba pausel UNACO School Excellence in Education na handak chahidagi NEET UG gi special coaching class hauzaragani lakliba October 16 tagi tha taruk ki oina pangthokadabani kota da leiba yamna maming chatpa NEET Career Institute amaga punna khudsamnaduna pangthokadabani Class 11 tamliba pass tauraba amade amuk hanna exam asi thagadaba singna ningchanba yagani Coaching fee supnagi lupali sing tarataruk khaktani masisu tangkak ani thokna thibi bayagani Thataruk pangthokadaba Achiever Joint Course asida tongan ba test taramapan pangthok pagaloinina study material su phanganjagani masidas natana NEET ki maramda ningthina khanghairaba faculty singna takpi tambigani Regular test pangthokani irai laina iwawadana puthokpa ngamgadaba course fee ni Free SIP ki khudong chaba leigani loinena hostel ki khudong chaba su fangbigani hena kupamarol gi damak mobile number 917005354833 natraga 9862833708 ta contact tawbiba yagani Planning to study outside Manipur? Are you confused about your college or university selection? After 12, Manipur Edu Online provides assistance to help you. College or university selection, admission guidance, career counseling. Don't delay. For more details, kindly log into our website www.manipuredu.online or you can also call us at 7628 960 947. Radiant School Sangai Pro Ningthem Kolna handak pangthokadoriba compartmental exam da saruk yagadoriba mahiroi singda yaifa pausel pizare Co-educational higher secondary ama oiriba Radiant School da ming chanbada sel amata lawjaroi amade textbook su complimentary oina fanganjagani compartmental exam thariba mahiroi singidamak seat reservation fangbigani Chatliba chahi English aniga supna kunga humdoi kunga mari ki oina Class 11 Science amasung Commerce ki admission hauzare NEET amasung GE Career Guidance su pizagani Commerce mahiroi singi oina Special Industrial Tour CA amadi CS singalunina Group Discussion ki khudong chaba su pizagani Hena akupa marol ki damak Sangai Pro Ningthem Kol opposite Imphal College da ayuk pung mapandagi numidang wairam pung mga fauba ki manungda lakpiba yagani natraga mobile number 7642842266 da contact tawbiba yagani Breaking matungda taram nokchare Nupa nupi ani ki marada khaina batham libasi society ki meeting nani law ki meeting na te maram asina akhoi ki wakhalon hongdok truba fawba nupi da piriba asengba empowerment lakhan bangam loi haina health services ki director Dr. Khoiram Sasikumar mangang na phongdokre Wafam asing asi empowering girl and unleashing their potential haiba theme the state PC NPNDTCL Directorate of Family Welfare Services amati State Health Society National Health Mission Manipur anina kusamna duna lamfel da leba RD wing da pangthokiba International Girls Child Day thaurom ga mari leinana mahakna phongdokibani mahakna makata na hai tongan ba hiram kaya da nupi singna achaubu pham kaya pairi handak tasu legislature da cha da control doidi nupi singi oina sit reserve tabu wafam lekhrabani lamdamas da tholiba lana sida su nupi singna loriba thodang atumatik chawi khutta khulai amata paidra basu lambi kaya Ima ibel amadi nupi singna ngakle
sex ratio ngang satlaga de lakadar ba sahi 2036 tadi ing tapa Manipur amagi mangmang mayagani haike thoramadu da family welfare services ki Manipur ke director Dr. Topcha Kuman amadi PCNPNDT family welfare services ki Manipur ki additional director Dr. Chambo Golmai shu saru yake Tamil Nadu, Andhra Pradesh, Puducherry ka haibu sidi moige sex ratio se it is so nice. Aduga northern states, especially Haryana, Punjab, JNK gumbati sex ratio si no be Manipur sina mayagele. Now when I say sex ratio, there are three things. Amana kainobo sex ratio at birth hebama sex child sex ratio hebama then sex ratio hebama October 10 mga bu Socialist Revolutionary Party Sorepa kang lepak na Manipur pumbada total shutdown laktokre Sorepa ki Secretary Publicity and Organization MCI Fabi na kuyek pidana thadro pachero amanahai ingkum zali singa mga chama panifu mapangi October 10 mga da kang lepak Manipur India na namlaw loksan kibagi mayokta October 10 mga ki ayuk pung mga dake numidang waram pung mga fabo kang lepak Manipur total shutdown laktole haide zero sina maka Hai, Mika pola balebak asi masagi lengak lon masana semza baya hande masagi semilon masana yacha bangam hande amadi masagi lining lol fawa pamjana chacha baya hande loi mapugi ayaba yaudra kari mathabak amata ning ining tamna pangtok pangam hande iramdam asigi loktak tagi putoliba mai adu aikoi gi miyamna ining tamna seasonaba fangande loi mapuna lepa mamalda mai adu leiraka kangleipak Manipur gi miyamna seasonai loktak mapanda kunda minariba lomi sinmi singi ising tumjang kraba low inkol sing adugi matik chaba mamal sungasi fawo pibidana leiri haire zero sina hai mapanda gi changlakiba narco terrorist amadi drug cartel kharana amuk khongjai isin naw singna namna taba chingi mafam ayambada umang wamang koktokna uhai wahi mana masing fau thabagi muhta mioi bagi yaknaba oiriba popi tharakwa si yamna khudong thiningai ni ching punamak lekang la olaktuna ecological village kairaktuna awaba khudong thiba ama mayok naribani ngasidi loi mapu India si malem gi khwaitigi masing yamba leba ama oire makoi sing asi kanglaipak Manipur da phongna natraga lona changlaktuna masing kanghandana yam khalakle makoi asi senmi oirabasu aikoi gi sakta manghanaba yellow furupu muthatnabaki thaurang ama yauna changlapu oibana aikoina makoi butaraina loba yade makoi asi loilam sandopo India na khula oina season naba mawong ni haibasi khangna makoi changlak tanaba amadi khunda leita duna leitanaba thaurang amadi paikhat pum thokpa thabak khudimak paikhat kadabani haina su phongdolakle Haukiba me home dagi thokliba kanglop ani gi irang asna maram oduna relief camp singda sangda famlau duna lirba inmate singi lainaba haiduna sarkana prefabricated house sagani hariba si pamde haina ikau yeng kumana made dolai thabi dagi lanjenarak tuna kumalampak youth hostel number 2 da relief camp ta liriba inmate singna phongdokrai wafam asing asi kumalampak ta liriba relief camp asigi inmate singa pawmi sing unawada phongdorakibani relief camp asi convener longjam basanta maitaina makhatara duna miyoi chamaga marfudra mari muk liriba relief camp asida mahi tamliba satra humfudra manga hena leiri makoi anakpa school da admission tawduna school ka ba haurabani masida anoba mafam amada amuk hongnaba haibasi mahiroi singda awa pibani satra gi punsi manghan bani amadi sarkana nauna sariba prefabricated house da leiba ngamloi mafam honggani hairabadi makoi gi hanaga mayumda hongsake haki sarkana so khoi gi isai susing gi damda khanbiu aduna aina akhoi gi government da su puning jingjanjari yari makai aikoi mafam masida laina ba honna biu sinbiu aduga aikoi gi governor da jo ai तमजगे गवर्नर हमारे गवर्नर के पास में भी हम बोलना चाहते हैं कि थोड़ा ध्यान दे के सुनिए हम लोग अपने गांव छोड़ करके अपने गांव जला दिया तब से हम लोग आकर के यहाँ रिलीफ कैम्प में बैठा है तब से हम लोग बहुत मुश्किल में जिया था तब तो यहाँ हम लोग थोड़ा शान मिला क्योंकि अपने बच्चे को इस इलाका में पढ़ने के लिए मौका मिला पहले सोच रहा था कि क्या होगा लेकिन बाद में हम लोग अपने बच्चे को यहाँ पढ़ने के लिए मौका मिला आसपास में जो जितना स्कूल कॉलेज है उसमें सब नाम लिख करके स्कूल जाने लगा कॉलेज जाने लगा
Manipur sin narco terrorist sing na chathrak libalan asi Manipur amadi India thugaina bani haina India investigation agency sing amadi center na khanglabu wafam ni maramaduna chin narco terrorist thengna bada laikhitraba miyoi sing award from to haina koirengai wangma village development committee ki president hijam priyo kumar na fondokrai wafam asing asi koirengai wangma village development committee na senora kuki narco terrorist sing na mayok na bada laikhitraba athoba athoi bisingi mafam da haikat lekat tambagi thorom amada fondokki bani thorom aduga mari laina na committee asi ki president priyo kumar na hai India amadi Manipur thugaina bachin na kuki narco terrorist sing na mapalam dage funding loduna lan chatharapani haibasi khanglabani na makhoi bu thengna na ba hona bada laikhitraba sing asi India amadi Manipur ki apun bagi saktam ngak nabu hona bani aduna makhoi gi mafam da center na award pifam to ei soktuna lairiba sing su pangba ya mateng pangga da bani haike makna makata na hai mairo ani bu hat bani habda chena ba ni haiba miyoi sing phaki bolai kharba su ngasi fawda mairo ani asi ga asi ba hakchang phangba ngamdana lairi thorom aduda Manipur da thokliba irang asida microfinance amadi sendoi sandokpa singna laikai da khombale piu imai bil singna su Manipur kana bu hotna gani haina maira pai bi singi maikai dagi su phongdorke pai ki aroi ba dung ba saruni orengi din kala to mi bo lei ba se sigi jaga sta dung ba ko ki na ko terrorist ki dung ba terrorist me am sina akoi gi singja chingong hi da bunker saduna na loina leire hojik se aduna makoi ne kamling mun mi ta nomai kapi aduga makoi na ko praja miyam da lo ching u bachang ma tam da disturb to ye aduna orenba cm da hari bajing se akoi min manga ni gi munung da lo thok piu en hajar mani adu min manga ni hen khre asi paudi lo thok ko leite maram maduna yaragadi orenba cm da mari ne ba adu security thajan biraga na hari ba tamti ba kuki gi rum la ba koi gi terror sing se koi gi lari ba ngang sing se gi lam na handan bi go hain hajar ni aduga koi gi lariba maitai gi reba khung singadi akoi bangkaram tang asi embo leite akoi na apin tawjaning mana akoi gi lariba koringai dagina kala tombi bo leba ngang tara ga trum na koliba jaga sida akoi irang asina maram rekan da subam jamam leita ba business to ba yakta ba Kurai Sajor Lekai Deleba Siri Siri Goro Gobind Girls College Student Union Asindurang Sila Kiraba Mahiro any Mapunda Mairaka Tuna Ika Kuna Bot Cray. Mairaka Patu the Saru Yakapa Student Union as General Secretary Training Thousand Danapatina from Goropada, Tungi Yumir or Kataba Mahiro Singbo or Panabama, the Heart Pagit Home, Satariba Si Makata and Sata Viratana Balangana, a conversation around Lokotabani, Mahi Lokotkadabani, Mahiro any Heart of the Chenabas in Adu Atumatam da Cherak Picadabani Donana, Asibak Sang Sing Adu Imumanung da Sinaduna Aroba Matomangam Panto Hanaba Atumatam da Singadabani Hike. Satra Hemanjit Amadi Lintwengambi Anigi Mafamda Candlelight Vigil Amadi Leisukat Pagi Thoram Pangtong Chevan Asigumba Nungaitrava Thamosok Ningarva Thodose Matungda Mohan Anirak Suna Toktanava Mihara Sida General Mioshing Amadi Lengakna Miting Sing Sindana Akogi Sigi Satra the Toiba Thodoxe Amuhana Matungda Tolak Tanava Hizani Hauki Basahi Karasida Manipur Oktoina Sibagi Mami Tarakosina Oklobagi Sinfamasi Manipur Mutat Bayabaki from Amadalale Masina Manipur economy the Yam Chauna among Wama Electringa the veterinary department game using a conversation Toron Lokot Haina Manipur Progressive Pig Farmer Association Joint Secretary Lesang Bidasagana Fondokray. Wafamasingasi Manipur Press Club the Pangtokiba Pong missing Odabama the Fondokibani Makatara Duna Manipur the Olabagi Simpamasi Mamang Taktagi Tauduna Laklaba Sendan Lambi Amani, Adobo Kangodana Income Zalising Nitrani Pandagi Oxing the Nabaki Hengalaki Amadi, Income Zalising Nikuni Toy the Oxibaki Sang Asi Kangan Hengalapatagi MAPPFA na Okloba Miam the Pesaka Naduna, Manipur African Swine Fever na Sokalabama from Sing the Chatuna, disinfecting Kaptoke. MAPPFA na Sinduna Farmer Karagi Oak Asiba Kolotuna Veterinary Hospital Sajen Tongda test Buda African Swine Fever ni Haiba confirm Toroki test Buda Changba Paisa Gari Bara disinfectant lime powder bleaching powder na Chingba MAPPFA na Putoke Veterinary Department ki Minister Secretary Amadi Director the African Swine Fever License Asitagi Section Taurang Lokopinaba Amadi compensate Taunaba memorandum patient ki atubo makataba department ki maikay response amatalaki day. Masi tawaning day ok nabagi chang hingalaliba si department a conversation Taurang Lokopiyo haike. GCP wire ga okay ano bo phundueje aduna yamna waba thabam leba mai tawduna akoina gari baraji bo khone puthoga o to pholo department test ok under African Swine Fever ne confirm tawreba confirm tawbodegi di akoigi India ki protocol lay African Swine Fever je kaguma outbreak se confirm orgati madigi 1 km radius se
ok singje ok na baju na da loi na kaling ta ok loi hat kadam neba halaga loi phunggadam neba aduga masigi phungi baje department na fazala data collection tawraga compensation pigi da me farmer ko mun pugudi mamang si da tawbo tawdo adubu tawbu farmer sing di tawbu mai mi apta ude ba ko ok si kaling tawde kem tawde aduna ok se siraga adi ok farmer ju pesa khatang da kan ok se na ma tamda loi yon thoni yona aduna yona pa tamda di kayo da loi santore ba mai bu pun ba santore mai tawdana akoina 2022 te kan honar pasi test tawna khotana di department kan adu mamai thang di koi 2022 di yaro ni department response amta laktamna farmer mem jina pasa je contribution tawde ma mai angam ngam ba 2022 da adu ga koina hidak si leire bleaching powder leire sunu powder leire adi sodium hypochlorite leire akone lebi ab je leiraga koina ukrun district ki phali da chali kamjong district da chali Imphal west Imphal east Thauban Kakching Bishenpur sike chatlaga akone discipline te lo ka thoi ba koi Irom Israel Labor Israel Model English School da hojik tholi bairang asina maram oida school asige management committee na hangdol ba displaced student relief camp ta changde from lodun lairiba mahi tamliba mairo singe dama ka FMPD minister Elso Sindro maitaina pirakpa tres suk sing ye thopke thorom pangthokre school asige management committee ki member yauna pangthokba thorom adu ga mari laina na relief camp asige secretary Sobrapom Hemantan hakibada khangau na thorake bairang asina maram oida napa zadon pokpi sairel mangjil wangu ahalupna chingbadage lanjenarapa mahiroi singe dama khallaga camp asi hangdokibani Ningtham tha changlakpada mahiroi singna set na ba haiduna track suit pibirakhiba minister Susindro Busu school management committee ke makede ke thakal perform durak lei thorom da committee ki member El Tomba madi yunam dina Sandra yauna oza sing su saru yake sida leiriba angang sing sining tham thagi matam lakpanina akoi track suit amam tang honorable minister sar Susindro Maitaina angang sing sigi da makta pirakpani ana track suit sam kuthra mungni sina sam kuthra mungni mapam se leiriba angang sing je amam loina thunggadori bani yamna maman leiba koi kare haitare project ama tawbirakpagi da makta ekoina mapam asi sinje langjeriba ekoi relief camp asigi dispersed student relief camp sigi committee gi members na saru ngongkai litana koi thagat sabo pongduk cheri Central Bureau of Communication Regional Office Imphal Mine Makada Tinjang Kajang Daba Kunaya Ma Oina Bagi Pandam Dalebak Simba Thuna Chathariba Rashtriya Posan Mahagi Saruk Ama Oina The Academy for Cultural Resource and Training ACRT Nepra Committee na Minyam da Pauze Pibagi Awareness Program ama pangthokrai Thaubal District em mafam singda ICDS Thaubal Kusam Nadun Relief Camp singda awareness pibagi makha sathar ko oina ngasi Wangjing Kodong Popi Sports Complex na hangdon relief camp ta ngasi awareness program pangthokibani Thauramada District Program Officer KH Ranjisu saru yake Thaunajum Chawba Memorial Charitable Trust Singzamai Sinduna ngasi Augustman Imphal Auditorium Hall the Excellent Editor of the Year 2023 thorom pangthokrai hariba thoromadu da Thaunajum Roman Managing Trustee Thaunajum Chawba Memorial Charitable Trust Singzamai N Nandakumar Director EHO Augustman Imphal A Gitchandra Head of Program Augustman Imphal Danabir Manibam Editor Huyan Lanpao Delhi L Sanjay Singh Executive Engineer MSCU TEC Imphal Thoksom Jogendrajit Editor Regional News Unit Augustpani Imphal na saruk yage Thoramasida Huyan Pag Editor amadi Augustpani Imphal RNU ge Editor Jogendrajit da Excellent Editor ge mana asi ko sinakhe Thoramadu da maru oina wangloi oina RNU ge Editor Thoksom Jogendrajit na hai RNU News na miyam da achumba pau fangan na ba hona duna lakli matung da su hona ki gani haina phongdoke panba yabdi trust asina tongan tongan ba hiram singda miyam ge afana ba katok tuna seba toroki bani haire media hayasi apigi hauski matamda yamna powerful oiba medium mani hayasi we khanare aduga thakka being a public broadcaster akashbani imphal ki e paw hayasi akashbani ki laima korup conduct di makhada chat ko kidabana aikhoina yamna ka hena mr lecture chin toba masla kuna tawiyama hayni binding mayam leina aikhoina ba aikhogi independently wina local da thok to media sing di khenaba lai adugo media hayusdi maruina ki paw da lai hayusdi government media oro natraga private media oro agenda amale kamduri ma madugi agenda
Khongnang Makong Maira Pai Apun below Tamabang Komdram Selumba, the Hizam de one Leka, my Bilsina, Poe Lemero, Maira Pai Apun Manipur, President, or Biram Bilam Zimbi Mamim, so be cookie militants in the Happy Kraba, Myro and Yano Landamas Tolibera, as the Hawaii upon Tapi Kraba, Toba, singing from the Hikalekatam, the Ekakum about Cray. Ngarang Infales ki manung chana leba kurai larik yam lekai da leba ning thousand ratan apokpa ibo choko bo miyo emagi yom da kulai pai ba miyo mari sangla laka yom da gi lupa la mari gali sing mar furom lut tokre hairi thodo do mari leina na ning thousand ratan phungdorok pada ngarang numidang phung tere kala helakpa matam da mahak amadi mahak ki masana pi ga imung da lei ngai da sumang tagi miyo kharana korok pada gi thoklo bada miyo ani du kulai pai raga lep number leram ki miyo amana mahak pu number 4 karba tori ba kari gi no haina hanglakpa ga loina imung da nampu da changduna upu sing hangdolaka sel adu pukhi bani hairi Masa khang daba miyo mari adu higok machugi maruti vena madalaki haire kaino haka nungju naite wakhanda nungju naite ane kaim ju taw nate am taw hana dimala ko jela yite kaim le laite laitraga moina babal aga aduga yong mamai mi khumjelle aduga moina nong eki hum pare naime mem pare aduga mi dhap tawraga na tawraga mon sen lut tawbe ta tawraga mi ngon badnam pi du nuwa jate sen hagati aine tawramba kana no pothoro aine porlo me habo kana pothoro ai ki de aduga mana moina doin tawraga lut pat tawbi thak tu tawbi gno ai haijini aduna mai leina ba mi ge khathiga piu ai nuwa jate amna aduna ma sama sum tawraga ti mani bu so sokolo ai wakhandati salpi badam na do isana pi ji ngo moina no moina namba mina kolamina dhap tawra mina isana pi do ji hospital store khole drip kape khole do tro bajik pudak tangai adu kai mo no si tawruje khangdre ba si smai tor do ta ga jamna chokatre ba manipur je Thang Kendra Dagi Ahumla Bot Karatuna Minister Fabu Uram Laba Tombram Monkey Babu Nangase Ayu Masaki Anabana Modon Lake Dabada Thanga Assembly Constituency MLA Tombram Robindro Singh Awaba Fungdurkley. Siros Namakatana High Lake Daba Monkey Babu Thanga Gimiam Nagi Fenaba Torom Kia Pekalam Bagaloina Landamasiki Rasniti Lamda Masak Naba Mio Amasuni Mang Lake Daba Imu Manungi Awaba Saru Yari Haina Robindro na Fungdurkley. All Kwakta Youth Voluntary Organization AKYVO ki Inkum Zali Singani Kulhumdoi da ki Kunmanga ki October 5 ki Nauna Thau Pugata Thomi Singh Khankhrei Nauna Khalaba Thomi Singh adunga si All Manipur United Club Organization amuko ki President Fairujam Nando Luwang na lauthopaga na lup adu ki office amasu Kwakta Kaithel da hangdokhrei amuko na thadorok pasero amana hai ngasi ki thoram adu da United Club Organization Bishnupur District ki President amadi atai luchingba kaya su yakhe AKYVO asi amuko gi masama oiriba United Club Organization Bishnupur District ka kusabnaraga seminary balu amani thoramadu da wangladuna amuko gi President PH Nando Luwang na phongdora ki bada housing Manipur gi ori birang asta Kwakta asi yamna maru oiba amadi sensitive oiba mafam amakhakni Kwakta gi maitai pangal isin nausing na housing oriba phibam asida Manipur gi apunbagi lamgi amadi lenga ki saktam da kuki jo militant singna yamna usit thawada mongda chathaduna singnarakliba asigi pakum ama maru oina maitai singna pi na bohna riba asida makhal kaya ki mateng pangbirakiba adu thagatningai ni nauna khalaba thongmi sing adudi man Mirai Mayum Salmat Alibu President Yumkaibam Junis Khan Vice President Aribam Mafizuddin Bu Vice President Chesham Hanifu Khan Bu General Secretary oina khankhrei Pawim ratan atem break mo kasupo na luminase Diabetes ka loina na hinglibusing tha amagi manungda fahanba ngamle khong hamba nungai tabasu numit manga nigi manungda fahanba ngamle piles haibadi nungsang nabasu chama da chama fahanba ngamle cholesterol wangba numit kunida normal oina lehenba ngamle BP wangbasu tha amagi manungda normal da lehenba ngamle umnamak natural oiba anoba hidak makal singna laying jabani Haksang da sokadaba side effect amata leite makatana hidak chabagi mathausu tararoi akopa moral gidamak ngasi maglengsin birau Diabetes Hospital Jennings Road near Punjab National Bank Porompat Khanghanjaba
Hojik hojik oiriba leibaki irang asina maram oiraga loyalam jingkhong jingyada leiba khunja sing supam nompam khangdabana maram oiraga selhundi khomba marup tauba tender amasung thodok marup thagi sendoi khomba amadi chahi gi oina sendoi lokhatpa hairiba sing asi leibaki irang asi khara nemthaduna tangdu leitaba punsi ama oidriba phauba lepinaba khanghanjeri ba NG Lakshmi The Saremkhul Polangsoy Women's Welfare Association के President Sagolban Sangaitel Road. Presto Personalized Wonders Imphal da nauna hangdok jare hairiba sida personalized gifts, corporate gifts, awards and mementos, home decor, office rubber stamp na chingba potlam sing mafam asida phangbigani ngasi maglangsing birau Tilak Ras Enterprises Presto Thangal Bazar near Kasturi Tong Imphal. Contact number 0385-244-9025 natraga 98621-00456. Break matung da taram nok chere. Ibado Gambir Singha amadi ibado nara ining thau Gambir Singha amadi nara Singha ge mafam da langbon chara tamba amadi haisoi tamba ge thorom tha asigi tara mari da kasara pangtok lakani haina athau wasing ge liklam thiba lup Manipur na phangtok le Hiram asig mari le na ngasi Manipur press club ta pangtok ba pawge me from amada lup asigi president Nando Singh na hai income jali singa maga chani pan tara mapan dagi income jali singa maga chani pan kun ga taruk sahi taret kun ta matam aduda ning thau Gambir Singha amadi nara Singha Anina awagi makotagi irei pakning tamba amuk hanna hanjan mangamgadra ngamnoidra haibage changing oina lengon nadabi ichit lengon nadana ichit kiba pat asi Kasar district ke manung chana lairiba Hatis Raj GP amadi Dud Party gi jaga da laiba pat amani pat asi mafam adugi miyamna ningthau Nara Singha na leiraga maitai lami tengol sengot ki mafam oibana naro bin haina khangnei mak makha tarakoda ELITETV na Assam ke Kasar da lengon da Part Protection and Preservation Committee Kasar United Club Organization Lakipur ke khosam naraga lakle patha asi ke taran marida langban chara tambagi thorom pangthok lagani haire thorom asida saru yaruna bagi damak Manipur gi mioi tara tare na saba kangbu amana hayeng Kasar ge damak Imphal thadol lagani haina suma na makha takhe Asirista okay Kasardagi organization Mayamama organization the Lengondevi Part Protection and Preservation Committee Kasar United Clubs Organization Lakipur Manipur Chanuram Khorjai Loop Kasar Haiba organization Siga type of Toraga of Maduda Pina Haikal Tamjagdoribani of Maduda Su Omu Aibisina Maribak Maramdam Nuksibagi Atobachum Saitaba saying Sedinaba Machu Mapum Maduda Pangtok Jagani Hariba Mahumache Warigi Wabatana Tanadava Yadava Mahumurga so I am Homache Kanagumakaragi Dokon Togul Lane Banamaram Moraga Madaduda on the Lane Naba Wakalon Jokai Hineri Aduma Labi Yabagi Nataman Puchaka Sam Takan and Yabi Kudong Chabla Agachu Imphal East District ke manung sana leba Napet Forest Office manak tagi Nap PSK team amana heroin powder orangwani chingnaba gram changwa ga marfu matho da kona namiyo hum phare haire ngasi numidang waram pung ahung ga minute ni fu mangarom tama matamda mafau dam lambi da ki farba miyo sing adudi Senapati District ke laikoi ching da ke tangamba kasung ge machanupa Fulmon kasung sahi kuntra taret Ukul District ke kasung kulen da ke City Samithar ge machanupa City Jackson sahi ni fum do amadi Ukul District ke Nambasi kulen da ke Ningsen Yorengam gi machanupa Ningsen Joy chahi ni funi makhoi dagi gram chaunga ga marfu mathoirom odataba heroin powder ni chingnaba soap case ni fumanga phagat pangam hariba polam singa du cheng bag ani da yorom bani hari makhoi dagi angoba machugi bolero registration number MN03P2470 amdi mobile ahum ga loina na makhoi ki saktak che sing oiba document sing phagat pangam ki Euro Manipur ke logo am semnaba amadi lamdam asida ani thokpagi chatnabi ama lairiba silosanabagi matangda ngase sana konungda Euro Manipur amadi ning thaulai semba sana jabu una khre unabadu gi matungda Euro Manipur ke thawmi singna phongdorapada ngase MP ama oina natna lebak asigi ining thaw ama oina unarba matamda Euro Manipur ke logo gi matangda kupna akhang ahi singa tanraga logo ama sianabo hotnaraga ni loinana lamdam asida ani thokpagi chatnabi ama lairiba asisu athuba matamda loisanaba hotnagani haibagi thajaba pirakhi amadi Euro Manipur lamdam asida khundaminariba furup punnumaki naha singbu ama to oina chapminanabagi pandamda Euro Manipur athuba matamda laklagani furup khudimakna
Furup khudingmaki nahasing na youth of Manipur bu ngaiduna lebiramo haina appeal torake. Logo ma hapchan mataragadi atopa community aman hayeng segai bajungamba mai tha bajungamba legani haibadagi koi magi yamna maru oire khanba adugumba logo adu akoi ining thawna akoi ning thaw oibanina mongondagi kupna hangalla kana kamai tawdana semba yagadage haiba matang sima koi kanna akoi keno to hena punjalaga punba keno ma oina punba yanabagi logo ma semba yanabai matang da ma khanajagi aduga ani subuda akoi na khanagi bese Serau babu oiro, ningol chakau babu oiro, dagidi akoigi ani thokpagi culture se kamai tawdana ining thawna sinbirakanda Manipur gi miyam punamak tawrakanda akhang hai kumang baton tawrakanda akhang ai sina yenaba yaba yena halakanda tarak paduma khatang oihaunaba sigi matangda su koi thangacharami lebaki thabak tawge hairagadi cha Euro Manipur oisu mukanu aduga ningthau oiragasu Lebaki thabak tawragadi akoi mukpa yadi haiba wahi sima ining thawdagi phajawa idea amadi ngasi Euro Manipur na tajari akoi chingtam gi chinau khudingmak akoi gi furu khudingmak punjanabagi wakhalon akoi gi Euro Manipur de lejai arubu Euro Manipur su sungsoi soidana akoi lakcharagani chingda leiriba tangkhul chinau sing adagi akoi maring oibe amoibe any community khudingmak chingda tariba chinau akoi gi haji lan tawnabada yaudaba chinau khudingmak akoi soidana Euro Manipur gi chinau sing soidana lakcharagani Nakalamurom da ining tawle simba sana jawbu ELITETV akhana unaba amada mahak na phongdorakpada hojik landam asigi naha kaya ama irei pakitamak thoroliba asi aikoi punamakna makhoi sing asibo sagopam thoi loinana Euro Manipur na thamlaliba wafam sing asi atoba matamda akhang ahi singa tanaminaduna makhoi na pamliba asi phanganaba hotnarangani amadi naha kaya asina sana konung asigi mapangol oiduna ani thokpagi chanabi asisu yanaba ama atoba matamda poroktuna hotnaragani haike ha singsina koigi Maribak nusiragba adagi maribak sigidum to karigumba khara tawningba aduga yamna bright oiba Manipur ki future ama thamningba se makhoigi wakhalonda makhoigi wangangda ormogi thamoida adui mami tai sigumba koigi nahasing se mayam ama koigi sum tholagadi ai Manipur ki future se ai am bright oigane na khali adura hojikti nahasing jina sumaina active oiragadi sumaina koigi magi leibaki habsu tungda thamaga magi personal keno tawba Minchat ki akhangai saram yamse khar nahasingna miyeng changadi ko ani thokpi se thuna loisangane aigi thaja jabada su hoji leiba khogi irangsi athuba matamda indaba tapthabadu lakene khali maramdi sumlagi communal kanglup ani marakta tawba class nate religious class nate mase mapan gi khut jawba Myanmar gi khut jawba adigi narco terrorist singa chauba plan leiba dugma port amani do India ga menasu aduga khogi NIA na su lauthoisi masidi chumlagi Manipur khakta da moi kanglup khara khanaba chenaba natre pura India gi mayokta India hari balebak si mayokta khogi lan ta bani lan tarak pune do mase chap chan thenabam thoi si war against the nation ne na lauthokhrabani na hojiti India government da ikon haining basi akanba lebak sta lan tar abani na mase Manipur khakta da inthok pibai mahuta India government gi mogi tawhum thokpodo tawhani Kanglepa News Tembang Loop KNTL ge thongmi singna to makhale kai dagi MMA fighter Bem thongnau jamna world champion da saru yaruna bagi damak lupa lising tara gi tembang pangkre Ningsing bayai numit kharani mamangda social media news channel amada bambam thongnau jamgi imung manung gi leita laira na maramoraga MMA fighter world champion chanaba flight ticket kapangam daba na saru yaba ngamloi dore haina Paudam Lucky Batagi KNTL na ngamjaba tembang pibagi suruk am oina hariba semfam adu tembang kibani haina KNTL ge thomi sapam Rina Devi na phongtorle Manipur do jitoli beirang sida lanjena dona Bisnupur district en tongan relief camp singda sangda from logduna leriba inmates singda damak Indian Red Cross Society IRCS Manipur State Branch amadi IRCS Bisnupur district branch ka kusumna duna kitchen set blanket mosquito net amadi health hygiene kit singyan thokpa hokre Indian Red Cross Society Manipur State Branch former secretary retired IAS Dr. R.K. Nimai chairman Narendra Ningomba vice chairman Dr. L. Manglem secretary A. Nabachandra IRCS Bisnupur district ke branch ki former chairman I. Jugesor secretary Dr. H. Roman amadi atai volunteer singaloina na koina satuna thangjing sindam sanglen khuyol kaithel moirang amadi oina government higher secondary school amadi lemram SC girls hostel da hang relief camp sing da leriba imung chama kuninga kunda tembang potlam sing adu yentokhe
Universal Friendship Organization UFO na sinduna tha asigi tarahum do dalam domestic thole be rang asti thawaina pontha pi khraba athawa athawa singi mafam da ikai khumna ba ucha bagaloina na lamban haisoi ipan thabagi thoram ama lilong irong ahum phangba Imphal ture namadi iril ture ani gi itin nafam da pangthokani haide hariba thoram asigi da lamdam asida lariba iraisa sing amadi ahal laman ima iben maru mapang so sing satra naharo sing amasung khwaipuna mana saruk yabiyo haina apil torukle Handa pangthokiba Hangzhou Asian Games 2023 saruk yaruba sing okpagi thoram amang ngasi Sports Authority of India na Senduna Sports Training Center kumalang pangthokrai thoram da Manipur Olympic Association ki Secretary Sunil Alangbam Sai STC Imphal ki Deputy Director Donasari Award Lesangtum Ibomsa Singh Sai NERC Imphal ki Assistant Director Laijing El Marjing STC Ulo NSSFCN Sai NERC Imphal ki in charge ki Eslokendra Singh Retired Chief Coach Basketball ki T Nilamani Singh amadi AMSTA ki Secretary P Durjin athoi bumi thonglen chingwaina saruk yakhe handa pangthokiba Asian Games da silver medal fanglakrab Naorem Roshibina bronze medal fanglakrab Ilangman Priya Devi amadi Oinam Chauba Devi amadi makhoi ki ahal laman singsu saruk yakhe thoramadu da elebom chana fongdorakpada STC Imphal ki sanaroi tarani thoina Asian Games asida saruk yakhe aduka sanaroi nipana medal fanglapang ngamkhe medal fanglakiba sing adu bopukning thokapoina opage thoram asi pangthokpani haike na leramba sai gi khoi gi strength sanction strength dagi khara handar pa khoi gi center gi khoi gi plan am gi policy mi gi matung inna aduna hana de khoi sigi mafam si STC Imphal si mi sahum leram ji ngasi de khoi discipline mari ama upgrade to ki ba hai jabatare center of excellence tailom da mkhoi mari sakhra matung da khoi taruk lejeri taruk se do ji sanare basi discipline taruk ki misi samaga kuntruk ujuk sanaduna leri makhoi si khoi anytime competition lamada saruk yaba yana bagi damakta khoina sai gi facility si fajana piraga khoina kan honaraga training bijari masi de khoi gi policy di same de hai and policy si amna clear oi daba chamam na ba khoi mayik seng daba pon am khak koina in sum ujei masi aduna masi khoi gi am clear oi ba vision amo uthoga de khoi gi hujik leiriba powerhouse of the sports and Kangareba Manipur se Masi Quigi sports policy Fatana Clear or Regadi Yam Hen by Quigi Taja the Amazino by doing performance Mayamamu Fanganevasi. Konthozam sagai gi sahi gi oina pangthokpa lamban haisoi tamba amadi tarpan katpage thorongga mari leina ningthau khong 1/12 tage konthozam prabhapati gi machanupa konthozam biren amadi mahaki loina bi konthozam yamani maki imung manung amadi apunba lup ningthau khong ko kusumnaduna me ahum dage hauduna Manipur da hoji thole beirang asita kuki militant singna hat kraba miyoi sigi mafam da haikal lekat tambage tarpan katpage thorom amang asi ningthau khong 1/14 dalai ba lai mayum mandok da pangthokrai thoromadu da Manipur da thole beirang asita laikhi raba thau bisingi photo da miyam na lai haikat lekat tamlaba matong tarpan chatle nama susamina ke thoromadu ga mari lena konthozam birena fongdorakhibada Manipur da thole beirang asida ima lebak Manipur bukanna ba thawaina ponthapi kraba thawwa athoi bisingna pamliba piramliba thauna lingjel aikhoi khudimang na kaufate haike punamangna makhoi laikhidraba punamak sigi thawai si aikhoina kaufade amadi lakadoba aikhoigi mangda taduna leiriba adugumba awana thengnagadaba adugumba aikhoi leibak sigi adugumba thabak thorom punamak ado aikhoina ngasi haiba aikhoigi laikhidraba thobising sina aikhoibo makeup thogan birambase aikhoina kaudana makha aikhoigi leibak ki damakta aikoi lanthengnagadobni thawai thaba pamudana aikhoigi ijati chikangadobni haibasi ehakna aikhoigi media gi thongda punamakse aikoi thamjaribani adu sinin khongliba kapli lauriba imai ben mayama apuroiba kainaba macha kainabagi maichak mayam ase ngasi thokliba kuki militant singna sangsilaiba lanphamda thawaina pontha oikiba aikoi isa ngakthona ba iramdam kanana ba honaba matamda thawai thakiba mayamgi mikap mirau khoni masi punamaga se sum mirau khon se tadon leiba ngamloi Thoromadu da apunba lupki ningthau khonggi Vice President RK Tombisana fongdorakhibada kuki na ko terrorist singna landarakpatagi imaleba pu kannaba isang aktoksanaba hotnabada thawaina ponthapi kraba miyoi singi imung manung masa masu nupi angang ge makeup miracle aduki damak khangduna taduna leiba ngamloi maram asina lengang na athoba matamda irang asipulo sinbiduna hanagi punsida hanjaran biyo haike
Housing Manipur to Liberang is the Atom of the Warriors in Poro, Manipur is Saktam Kaiba Roy to Kaibelang, Libera, Manipur in Narco terrorism, Marufan, Taktoka, the Benihai, the Mansing Taladuna, Nambol Kaitin, temporary market Amatam Cocktan, etc. Kiba walk at me from Gasilus and Cray. United Protection Committee Nambol Sinduna, Mamang Taga, Agastarom, the Digi Hodana Matam Cocktan, etc. Kiba walk at me from Adunga Sea. Namidawan Pumanga, the Punktara Fawa, facing Awang Mera Pai bin Aduka, Punktara, the Haying Pumanga Fauna, walk at me from Satagane. Wakan from Asiga Marilena United Protection Committee Nambogi Convener TH Lamjing Bana Fungduraki Bada, Nambol area the Labor Kendra Manga Tongan Bokunza Singna Changlakiba, Wakan me from Asinga Silo Selagani, Adum Oinamak Toli Birang Asiga Marilena, Lupsing Na Changsila Pokungzang Sing the Makatan United Protection Committee Nambol Namating Pankigani Hadi. Kaiba yaroi Manipur lenga ani lebe yaroi Manipur ki narco terrorism maru panga mutak kadabani Manipur NRC sana lo ama sungal Manipur ki Assam rifle lotu haiba wakat manga da United Protection Committee nambol na haudiba office ki tantara hundu di 4/7 wakat mukam chatha jarakpa adu ekoi ngasi October ki tantara matoi haiba musida protection madu sinjaragani makha taba asumba wakat manga asi Pangnaba, Honabada, Manipur Niam, Sanchilapa, Tonga Balu, Mayam, Wakulun Manabalu, Mayam, Sanchilapa, Punjang Kayada, Kaman Pujenda, Amada, Puna, Tabak, Minabagi, Puna, Sanction Minabagi, Creatu, Makatana. Lauja Kigani, Manipur Ladiba, Lady Society, and I say, Tonga, Society, and I see my money, Legasu, Ladiba, Manipur, Kanabagi, Hope, Sanchiba, Ashiri, Kaman Agenda, Amada. London Masita totally by rounds the Socton Liba, one go Waham the Kaidagi, Wahangbum, Yuangamba, Elas Nansa, Sugunu Wapumea Kaidagi, Wahangbum Gopen Amadi like it about Itai Peristagi, Quaira Mairabagi Imum Manung Singda, Tim GDSAK, Koro Sero, Tiras, Luang blogs, Ipao Manipur updates, government gaming. God Sahil Malom Huidrom, Hemanta na lupa lising mga mating pangkre hari. Sanjay gidi sana aham bada minor oti tawre. Adegi ad minor oti ka thaga di operation mangarak sugre. Suboda ai si tendal ka ju yam sopa ka hena sokhi go oi bani na saruji ata baset thi phang do kho to mem yaw gre ba. Sa victor ho na ya phona bedana manga operation mangarak ti sugre. Adu wali operation ju saruji mu paira me siam bagi mona doctor da layo an hai bane. Hafta ahum mari di layo ko to na hai. Adu do hafta ahum mari se yenga adu moina di hai si mana kana taw se angod hayang wai narakane aduna matam khadi si treatment je loi do gi yeng se ko ki na hai. Singjamai sapam director leba Euro Manipur member amagi yumdang asinu midang pung ni panom tarakuda bomni chingnaba posak amaleram le haire. Mafam asigi miyoy singna kawa police station da report pibadagi police ki team ama lalaga bomni chingnaba posak adu lakhot kre bom expert na chingnaba amata yauduna police na lakhot kiba aduda miyam changduna thaudok adugi achumba photo haina hojo je singjamai police station na miyam na thomjinduna leire. Ningsingba yabadi ngasinu midang wairam Euro Manipur gi member singa ining tawle simba sana jabo unabagi khongchat Kidamak Singjawai Sapam Lera Community Hall Euro Manipur gi members sing punkibani members sing asina ining thau unaruba matung da halakpada community hall adugi nakna lariba member asigi yumgi thongal da bomni chingnaba posak adu asapo ke chekhau da yom laga lerambani haire. Hojek ini lejinya famasi aku kawa polisi semua mamuk terdani aku ingat sih numidang warna mateng pada hari tare aku igi Euro Manipur gi member amagi yumda aku sekarang dapat singna bom ama hand grenade ama thamjalam bagi pau adu aku igi polisi na kang badagi polisi na hek pau dia pambaga polisi na kudak telak laga kui bom squad amata yauduna precaution amata yauduna yamna singan da pamong da bom du kunna tapa pukhi bagi adu gi mayokta kui Euro Manipur gi maike degi kari maram lebagi no adi ma koi na police na yamna singadana bom du khari bagi gi chapcha maram piu hojik suzik akoi ining thau ga unazaraga akoi meeting tawraga lakchabani yumda halakpa matam sida akoi rasmedi sidi ju chacharure akoi gi inaw ma makok ta charana panbudo akoi ma unazarubani aduga halakpa sida akoi gi yum sida singamai sapam le kaida akoi gi Euro Manipur gi member amagi yumda ek get maktada bom thamame
bom se chakhong na yomaga phasana thamambani sengna har kanda ada akhoi se police information pi matam se police la matung da safety ambu yaw de police moi khara la ga chakhong tak tak hang do ga yamna live mong da tap long na pai ga pura chakhibani nampu da khoi da photo video di namoi bom du gi da sengna har kanda ngasi bukta aina hajaning badi ngasi bukta manipur gi oina akhoi euro manipur na thawai hakchang yauna iman lebak se kaibe yaroi iman lebak sokpa yaroi haidana yamna democratic way of da yam phajaba mong da lebaki lebak macha ta na khoi khongjang kaya amsang hinjabani mamang da so khoi threat kaya am leigre ai isa makta su leigre akhoi gi yam sing da su leigre akhoi member kaya am da threat leigre mamang da su adubu sumaina bom thamam gani habdu di yumlak sida habdu nupi angang mayam am leiri angang macha mayam am lei yum se cricket inner leibam phomni si mafom sidi ima sing asi committee hon sida ima sing mara pai bi thammi so adi phammi nungdang masida pokhayak tan so gadi kana responsibility oideno natragana khoina kari karamba iran la lubagi damakta ima leibak nungsi rubusina iran la natragana karamba iran la lubagi damakta no ngasi bom thambirami ba kari penda bono thangai seng hatok ya hagana phong thokpiro akhoi laksarage ima leibak nungsi buse iran oregadina hathokpiro khoi khut tang thogana khoi changhinjarage kanano karambano kari penda bono habiro masigi langdalanjin state government na puthokpida busu yaroi manipur police na puthokpida be yaroi moi huji akhoi bu police station la phiyo hai sengna ha ga akhoi police station chatkani chatlaga kari maram gi no habito exactly khangdri bokti akhoi tang ta na di leiroi kai maram gi no di akhoi sokpadu di arai bani kashu khangjadaba angang macha yamna leiriba maron sudriba maron thokdriba moi sogana kanana responsibility oidono kari maram gi no habido ne akhoi na khangjaningi se ining thau akhoi na unaba satkani haiduna judo manipur gi team na singjamai sapam ne kai sidang asi akhoi pungani na tawbusida pung ani dagi akhoi pungani haijabani do pung ama dagi akhoi gi police personnel mayam ama sigi mafam ji maktada haitare bom tham mi sigi kitang chakhalaga sigi mafam ji maktada nga saidagi police personnel mayam ji lehori bani ado akhoi na pung ahum da akhoi na ining thau unaba satpajida ju akhoi chalaba matung da police personnel ji lehori bani aduga sigi marak sida akhoi na ining thau unaraga halaingai marak sida bom ama sida akhoi gi thamamba haibasi yam chingna ningai oiba mong da thamambani aduga masigi langlan jing asi akhoi athuba matamda akhoi gi state force na ngasai dagi lerambani na masida sida likhun yam thuna thigatpa matamda yam thuna phangwam thoena khali phangdabasu yaro habsi euro manipur gi maikai dagi khoi gi euro manipur na hoji changchile ba khongsa hai democratic changchile ba khongsa ngasi da thengkhang kaya rakta euro manipur gi member kaya da khoi gi aki khang khang laba laikhre habagi pendaba wafam kaya ko euro manipur gi member gi maikai dagi phongdrok pusu leiri adubu hoji ju leiba mapem asi euro manipur member singa sina koigi yamna mafam asi leida koigi bom asi matok karma thamlambano adu yamna safety oina singadana pugibagi maram chapcha maram pi hoina kawa police station da laklaga koigi euro manipur gi yamna member singa koigi kawa police station gi oc koigi imphal west ki disne sp so digi mayam yarga hoji moi wari sanabe pi maduni hoji leiba si makoina hariba sina koigi chapchaba maram haiba tare khoina tawriba chapchaba maram bom si kana thamnu kari maram ni thalam haibu chapchaba maram adu piti phawbudi makhoi mafam sidagi haloi habagi wafam du leiba si hiramasi matang da video journalist henthobega loina podom jeriba josan waimam ELITETV news kawa Law and order gi film khara fagalapati Imphal East Imphal West district ki oina ngase upumanga dagi numidang waina pung 3 fawba curfew komthoki Kakching district ki oina ju numidang waina pung 3 fawba amadi Bishnupur district ki oina numidang waina pung 5 fawba curfew komthoki curfew komtholing manung da kaithela made dukan sing thonghang na ki lambi da mi adumak chana ki nomada changdaba yadaba polom sing curfew komtholing manung da mi yamna lesin na ki hayeng oina su Imphal East Imphal West district ki oina ayupumanga dagi numidang pung 3 fawba curfew komthokre Bishnupur district ki na numidang waina pung 5 fawba komthokre ELITETV news ina sigoi na miyamna email ko thangda ipau thabirapwa matamda email address info@elitv.in thabirang bakhangan jare masida sunatana ELITETV da ipau phone bigi oina phone number 9402890982 da ipau phabirak na bakhangan jare miyamna su ELITETV gi YouTube channel Facebook page Instagram amadi Twitter su follow to bida bakhangan jare lashalapata maru iba pau amukka hanna pijare Lamdam asida thole beirang asida Cookie Militant Group ahum amadi Jomi Militant Group amagi khut jawbra haina NI na thikat pa hokre Thang Assembly constituency ge XMLA Tongbra Mangi Babu Masagi anabana maramoiduna ngasi laikhidre Thaulo basaliba oil tanker sing da nongmai kapsen duna kihan khanglakpa bu yaning da phongdok tuna malom oil depot thingjen kre miyamna thaulo ho na ba oil pump sing da queue lemna kre
Imphal gi mokta lari bahak sang sing lawzarage tapaki CSO sin apan ba pibigano haina kotu na apil tawragle. Amadi Imphal Samasung Imphal West District ko ay nahayang ngayon pong mga dagi numidang walang pong fawba curfew komtokre Bisnuput District ko ay na numidang walang pong mga fawba curfew komtokre. Matang sedang ngasi gawin ELITETV Manipur Manipuri Paulus Sinjare mit yang tabri basing buat muka na Rishikesh Naorem na kurum jare.